ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯄꯣꯛꯄ ꯃꯔꯨꯞ ꯑꯄꯣꯛꯄ ꯁꯤꯗꯕ ꯏꯕꯨꯡꯉꯣ ꯑꯄꯣꯛꯄ ꯏꯕꯨꯡꯉꯣꯁꯨ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯅꯤꯡꯊꯧ ꯅꯥꯎꯔꯦꯝ ꯐꯨꯂꯣꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯖꯥꯁꯤꯡꯅ ꯑꯍꯟꯁꯤꯡꯅ ꯐꯖ ꯐꯖꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯔꯛ ꯌꯥꯎꯖꯩ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯁꯤꯟ ꯂꯥꯡꯕꯤꯕ ꯑꯁꯤꯒꯨꯝꯕ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯙꯔꯃꯒꯤ ꯀꯌꯥ ꯈꯪꯖꯗꯦ ꯙꯔꯃ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯅꯨꯡꯁꯤꯖꯩ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒ ꯑꯩꯒꯤ ꯙꯔꯃꯗ ꯃꯀꯨꯞ ꯇꯥꯅ ꯈꯪꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯙꯔꯃ ꯂꯨꯞꯆꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯕꯤ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯔꯨꯞ ꯂꯤꯡꯈꯠꯄ ꯆꯍꯤ 36 ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ ꯆꯍꯤ 100 ꯁꯨꯗ꯭ꯔ ꯐꯥꯎꯗ ꯍꯧꯖꯤꯛ ꯃꯤꯇꯩ ꯀꯌꯥ ꯍꯥꯟꯅꯒꯤ ꯒꯨꯝꯅ ꯍꯥꯟꯅꯗꯤ ꯌꯥꯝ ꯃꯃꯥꯡꯒꯤ ꯅꯠꯇꯦ ꯆꯍꯤ 200ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯑꯇꯣꯞꯄꯒꯤ ꯙꯔꯃ ꯇꯥꯡ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯎꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯐꯕ ꯃꯔꯨꯞ ꯄꯥꯏꯈꯤꯕꯤꯛꯇ ꯑꯁꯤꯒꯨꯝꯕ ꯌꯥꯎꯁꯪ ꯊꯥꯕꯜ ꯅꯠꯇ꯭ꯔꯒ ꯃꯦꯔꯥ ꯊꯥꯕꯜ ꯄꯥꯡꯊꯣꯛꯄꯗ ꯃꯦꯔꯥ ꯊꯥꯕꯜꯒꯤ ꯃꯅꯤꯄꯨꯔ ꯆꯥꯂꯩꯕꯥꯛꯇ ꯄꯥꯡꯊꯣꯛꯏꯅ ꯇꯥꯖꯩ ꯌꯥꯎꯁꯪ ꯊꯥꯕꯜꯅ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗ ꯄꯥꯡꯊꯣꯛꯏꯅ ꯇꯥꯖꯩ ꯑꯗꯨꯅ ꯖꯍꯥꯛ ꯄꯥꯡꯊꯣꯛꯄꯗ ꯐꯖꯔꯕ ꯇꯣꯄꯤꯛ ꯀꯌꯥꯗ ꯍꯤꯔꯝ ꯀꯌꯥꯗ ꯂꯦꯡꯊꯣꯛꯑꯒ ꯁꯛꯅꯥꯏꯔꯕ ꯙꯔꯃꯁꯤꯒꯤ ꯃꯔꯝꯗ ꯃꯩꯇꯩꯒꯤ ꯙꯔꯃꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕ ꯑꯣꯖꯥꯁꯤꯡꯗ ꯇꯣꯉꯥꯟ ꯐꯖꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯂꯥꯏꯅꯤꯡꯍꯜꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯪꯍꯟꯕꯤꯅꯕ ꯑꯩꯅ ꯃꯁꯤꯃ ꯊꯥꯡꯒꯠꯆꯔꯤ ꯑꯁꯤ ꯑꯣꯖꯥꯁꯤꯡ ꯃꯥꯡꯗ ꯂꯩꯕꯁꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯈꯪꯖꯗꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯦ ꯏꯕꯥ ꯏꯕꯨꯡꯉꯣꯅ ꯏꯕꯥ ꯏꯊꯣꯏ ꯌꯥꯝ ꯍꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯈꯪꯕꯤꯔꯛꯄ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯀꯔꯝꯕ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔ ꯂꯩꯕꯤꯔꯤꯕ ꯀꯁꯥꯔꯤ ꯂꯩꯕꯤꯔꯤꯕ ꯑꯁꯥꯝ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯅ ꯀꯔꯝꯕ ꯍꯤꯔꯝꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯕꯁꯦ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄꯤꯔꯒꯗꯤ ꯂꯥꯛꯅꯤꯡꯕꯁꯨ ꯈꯟꯕꯁꯨ ꯍꯦꯟꯒꯅꯤ ꯈꯜꯂꯤ ꯑꯁꯤꯃꯁꯨ ꯑꯩꯅ ꯈꯜꯂꯤ ꯑꯁꯤ ꯇꯤꯜꯂꯤꯕꯁꯤꯡꯁꯦ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥꯁꯤꯡꯇ ꯑꯣꯏꯅ ꯎꯏ ꯑꯄꯣꯛꯄ ꯅꯠꯇꯕ ꯒꯧꯔ ꯙꯔꯃꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥꯁꯤꯡ ꯃꯁꯤ ꯂꯥꯞꯅ ꯂꯤꯛꯅ ꯂꯩꯕꯒꯨꯝ ꯎꯏ ꯑꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯅꯥꯎꯔꯦꯝ ꯐꯨꯂꯣꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯥꯅ ꯁꯟꯗꯣꯛꯄꯤꯔꯝꯕ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯔꯝꯗ ꯀꯨꯞꯅ ꯅꯩꯅꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯅꯤꯡꯒꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯧꯅꯤ ꯃꯁꯤꯕꯨ ꯁꯤꯟꯕꯤꯌꯨꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯃꯅ ꯑꯅꯧꯕ ꯁꯤꯛꯈꯥ ꯅꯤꯇꯤ ꯅ꯭ꯌꯨ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯍꯥꯏꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯤꯟꯕ ꯑꯣꯏꯅ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏ ꯍꯧꯔꯛꯇꯣꯔꯦ ꯆꯠꯂꯤꯕ ꯆꯍꯤ 2023 ꯁꯤꯗꯒꯤ ꯍꯧꯅ ꯑꯗꯨꯅ ꯑꯁꯤ ꯍꯧꯔꯛꯄꯁꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯇꯦꯛꯁ ꯕꯨꯛꯇ इवन हिस्ट्री अोईरसू अखोई लाइनिंग नावरे फुलोगी पुंसी मागी चिसिंग मागी वखलोन मागी फिलोसफी से हापसन बिनाबाइना थांगसरी असम हजे पॉलिसी असम खी नते मनपुर खी नते और सिंब तुम्बगिनी नावरे लाइनिंग नावरे फुलोना लेंबीरब सैरें खंदे वारें खंदे हापसन बिबगलोना मागी पुंसी वारी मागी मरमदा इबसिंगसे आई टेक्स्ट बुकटा लोअर क्लास लेकिन हायर सेकेंडरी फाउदा हापियो हैना आई नमसी हापिनबा मणिपुर लेबिरिबा अपोकबरकी अहनसिंगदा अमदि असम लेबिरिबा अपोकबरकी अहनसिंगदा आइना असिम आई हंगसरी अमना मसी मसो अखोगी इरोलदा लेरगसो आई पेंदे यारगा अतोप लोनसु इंग्राजीदा अमदि अति लोदा इबिसु फै काइना रविन्द्रनाथ ठाकुरना मानि इरंबा गीतांजलि सैरेंसे पंगला नुला इरमनी जनगण मन से मा गीतांजलि जौबा सैरें स्टेंजा कया बरुन सेमनी अदुना बांग्लादा लेरिंगेदा पृथ्वी मियाम खंगिदमदे इंग्लिशदा माना हंदोखिबदगी 1913 दा नोबेल प्राइज फंगिबनि साइटेदा अदुना अखोगी नौरियाना फुलोना थाबिदब सिजे मसी ट्रांसलेट तब खंदे मागी पुसी वाइदा तांग जुफम बरगा इबीदना वजासी इबीदना मसी अतोप लोनसु हिंदी दबोरसु इंग्राजी दबोरसु
बांग्लादेबसु असमिसदबसु तोपिउ मोइबसु खंगनबिउ असिब आई थंगसरी अमना एखोय मसिगी अखोय अपोक मरुकी लाइनिंग नसोनगे मरमदा हगत तोयन सेमिनार तो हंजनिंगी अदुगा जी आइन खर ममांग ताब हंजबो सिदिबादा सेंटर मा हांगे ताई बड़े धर्म की गोइबा ब्राह्मण सिगी ट्रेनिंग सेंटर होइना लोकल लेवल इन सुनुपा लाख मंगा पी खाय लाख अदि सिपी ने आइना मान कनो मोबाइल दा ताब फंगी अदुना एखोय को मरु बिसु लाइन लाइसोन वी गारी हनी सोम को बेसोन सु मजा अफम मफम द सेंटर अमम निंग खंदे अपुन बगे खंदे थाबिदना असी अपुन बा इन्फॉर्मेटी आदि सब माने बाद प्रतना मसी हजना सुलोय रबा अरु मजा सिंग लाइन लाइसोन द खंग हरे मजा सिंग पुथोपिउ अखो स्वादा मसे खर वाट को हजे कुई अरु नुंगाइजेदे आई जाम सान हाजे रोगे से कजे हाजे रगा आई मैं आप लोग जगह चीजें बताऊंगा